Haukiba chahi kumja Englishing aniga kungu humdogi mi gitang ahumdagi kuki narco terrorist na maitayda lan tasilakpa asina maram oiduna relief camp sing amadi fabricated housing da layriba IDP sing kya magi imung manungi miyoy sing asi tokhai na relief camp sing da thambiri mapa macha machin manaw asi tokhai na thambibana IDP sing da achauba awaba chaiting piri ana ayak yarko matamda seva tawgadaba amadi yengshingadaba sing tokhai na laikhibadagi khudong chadaba kaya mayuk na hali lengakta punna Thambinaba Hijarabasu Tabidana Lady. Yung kay may takibadagi Tawai Hingnaba Langener Laba Matunda, IDP Sing Relief Camp Singda, Amuk Langak na Imung Karabu Tugay Bidi, Masinamaram Oiraga Mapamacha, Machin Manaugi, Nuksilipun Tapna Lapna Halakli. Maram Aduna Astigumuk Kodong Chadabakaya Asidagi Kol Mana Mari Lainaba Singna Langenaduna Relief Camp Singda Lariba IDP Shingi Imung Manong Sing Asi Puna Relief Camp Singda Thambinaba Relief Camp Committee Manipur Lengak ki bukning chingsilakli